matam chana kanba ngamkhre haidi Indo-Myanmar ngaukhai paringda leiriba Moregi Friendship Bridge Integrated Check Post manakta khanghaudana lamai salakpadagi matam chana mafam aduda leiba troop singna thengnabadagi ka hena ama ata tholamgadabadagi kanba ngamkhre haidi mafam aduda leiramba lanmi singna mai chakpa haugalakpada thengna hauke manak nakpa umangi mafam singda mai khu karakpa ubadagi mafam aduda parcel singna sangsinduna phibam adu yengsenbaga loinana mai adu muthanaba khongthang lokatpa hauke haidi Integrated Check Post amasung masigi Bada maruoiba installation kaya leiba amasung yamna sensitive oiba mafam oibana salakliba mai adu khudakta muthatpa mathau tai khudak adu lanmi singla sakliba mai adu muthatnaba khongthang sing lokhat ki amasung mairam lobuna singba khongthang sing lokhatuna mai adu muthatnaba honakhe mayam puna honaminaduna sakliba mai adu makha sangthana sandoraktana ba amasung manaknakpada leiriba infrastructure sing ama ata thohandana ba honakhe haide lamai sakliba mafam adu makhatana mai saklibra haibadu kumna yengsin ki amasung nauna mai salakpa mafam sing khangdoknaba honakhe haide mai adu muthanaba honabada lokhatpham thokpa section thorang sing lokhatpaga loinana misam miyam ngak senaba security person sing aswangam thoktanaba khongthang sing lokhatke haide Police yauna gari singdagi sel khaibagi matangda Chief Minister na SP da takthakre haide Chief Minister Yumnang Khemchana Imphal East ki manung chanbada paikhatpa tongan ba project sing mathang sitna Itham Moirangpurel Bridge Model Residential School amadi Moirangpurel Higher Secondary School gi Science amadi Arts Block sangabaga loinana kilometer 19 sangba lamlai Thobal Dam phawgi National Highway 202 gi lambi upgradation tawduna semnaba napatpali the flag of tawkhre Amarom da Imphal East ki Moirangpurel lambi da satpa mal puba gari singdagi police person yauna lamhen tu hen basingna sel khaire haibagi matangda Chief Minister na yamna kanna Imphal East ki ASP da takhatuna khudakta miyeng sangna ba haikhre ngarang Moirangpurel Higher Secondary School da Andro Assembly Constituency gi MLA Thaunaujam Shyam Kumar na preside tawduna pangthokhiba project sing sangabagi thawramadu da Chief Minister Yumnam Khemchana Chief Guest Lamlai Assembly Constituency ki MLA Khongban Tabam Ibomcha amadi Phungyar Assembly Constituency ki MLA Laishu Kaisingna Guest of Honor oina saruk yakhe Chief Minister Yumnam Khemchana thoramadu the security region ki damak lakhiba Imphal East ki ASP Masada Imphal East ki Moirangpurel gi lambi paringda satpa mal puba gari singdagi police person yauna lamhen tu hen basingna namduna senkhai thungkhai tawde habagi wakat miyamda lakle haba wafam thamladuna hiram asigi matangda akanna miyeng sangna Bahaikhre ASP ki maikaidagi su hiram asi athubada inquiry tawgani haina Chief Minister da thamkhi hairi Singnaba phawbagi ni kanglop ani changnaba su hwre government su leptana honari haina bisajina phongdorakre lamdam asida thokliba irangna maram oiraga hojik kanglop ani makki mi singda yamna free oina sangthok sangsen tawbada singnaba amasung akiba khara leibagi wani hojik nakal ani makki mi sing sangnaba hwre State government ki maikaidagi su lepalaitana lamdam asida tungkoiba ingtappa lehanabagi thawrang lepalaitana lokhali haina lengak pairiba BJP ki MLA Thongam Biswajina phongdokhre hanagi Chief Minister hanagi Minister Thongam Biswajina wafam asi ngarang mahaki thongju AC gi manung chanba basi khongda Maira Association ki nauna saba office building amasung Maira Sports Complex saba ki thoramda phongdokhibani Thauramatugi khudong chaba lauraga pawmi sina hangba wahangi pakhum pire tura bisajina hai khana chaina ba haibasi sumba lan ba haibaduna tongan ba wafam ama oikhraga mi ani khana ba haibasi yasina ba amadi change haujik yasina de haibagi wafam nate yumthangna ba ani khana rabasu mi ani khana rabasu hekta sangna ba amadi kauna ngangna ba haibasi hekta khudakta yade matamgi matungina adumak sangnarakpa kaunarakpa ngaktane lamdam asida hana oiramba phibam adu haujik oidre Imphal da Kuki-Meitei kia ama lakpasu hawre Kangpokpida phawraga sanare chingi mafam singda su Meitei sing khunda laitaba hawre tawbadabu nakal animaki mi sing yamna ningtamna aki tujungba yauduna satokhasin tawba haibadumakti oidre masisu singnaba leibadagine Imphal da lakpa matamda CSO singnasu athingba leitre haina mamangda lauthokibasu leikhabane maram mahaugsagum hanjanlakpa haibasida matam kharada changkhigani miyamna pamliba ingtappa leiba Manipur ama haibadu government ge oinasu apamane maram state government su manungda yamna kanna magi capacity da leptana honari hana phongdokhe handak state asiki Chief Minister Yumnam Khemchana jiribamda chalaga mafam adu kanglop animaki mi sing loina unaraga maham nuksi chanaba poraknaba piramkheba mahaki paujel adu miyamna su hena thaganaraga leiribani haibasi khangi maram warabasu wana matam khara dingai minase hena sakhatwa masu ektapa Manipur ama haibadu soidana lakhigani haina Thongam Biswajina phongdokhe
Awareness drive chathaduna pherjolna census 2027 ki sem saba hawkhre hairi. District Administration pherjolna lakadoriba census 2027 asida miyamna sem saduna leinaba public awareness campaign sing chathaba hawkhre. Handaki census asi India gi oina hujuk phawbada chathaba khwaidiki advance oiraba population survey oiragani hairi. State government gi miyang makhada chathaba program asi hawkiba irai numita pherjol district ki Parbung khulda aduga thangju numitana pherjol DC office complex da pangthokani. Program da saruk yakiba singdi officials singi maikaidigi maru oiba timeline procedure sing amasung digital features sing khanganke. District Administration ki matungina house listing operation sing April 13 ki May 15 phawba chathagani amasung masigi mangoinana April amadagi 15 phawba mobile application amui kuthangda masa enumeration taunabagi khudong sabasu pigani hairi. Thoram aduda pherjol gi deputy commissioner Manuam Singh na phongdokhibada 13 suba Indian census 2027 asima pungphana digital oraba tangka ani leba enumeration process oigani. Census asida caste based data collection yaugani amasung internet connectivity smartphone ownership amasung atai social economic indicators sing yawa data point kuntraga mari heda nauna hudokani hairi. Masina Indian household ge profile da chauna ahongba lehelagani. Nakalamoram the district administration pherjol senduna Biksit Bharat guarantee for Rozgar and Ajibika Mission Gramin Act ki matang the awareness program amasu pangthokre hairi. MG Narega gi mahut sinba scheme asina khungangi yumthong singda numit chamaga kunga mangani gi West employment phanghangani hairi. KCP taibang nganbana staff nurse ama wakhal taminanaba matam pi di hairi. Jenims ki senior staff nurse lema pokpam Ranjita Devi kaubi nupi amagi mathakta KCP taibang nganba group na wakhal taminanaba ki numit nini gi matam pirakle. KCP taibang nganba group ki publicity secretary Salai nganba Meitei gi serol amana hai February 13 Jenims ki contract staff nurse regularize tawbagi matangda kanagumba mi khujo kharana Laibak miyamda lop asibulana uhanabu honare habagi chapchaba information sing evidence yaunu laire asigumba aranba paw sing sandokliba sing asi khudaktagi lepiyo karigumba hairiba mi sing asina lopna thamlamba wafam asida thawai usitaba taragadi wafam matamgi matungina ahakpa cherak piragani hairi. Jenims Hospital da senior staff nurse oina leibi nambol lema pokpamdagi lema pokpam Ranjitana Ningtam Yaol ihauki damal thawai khobakta haptuna imaleba iramdam kanglepa asigidamakta thawan ponthapi khraba thoba thobi singloidana hauji sulup ki thawai kiya da thawai happy ribi punama pu phongna singnaduna lup ki maramda aranba mari makhong samnadaba kiya sanduk leba sing khudaktagi lepiyo lema pokpam Rajita Devi na mahaki semjin sajinba wahai singna ichamchamna lejariba contract nursing ki marakta nakpak ta hanaba makhong sombaga pangkhak oire habisi khangbangam lehana mahaki mathakta marasiri maramaduna nominini ki manungda lema pokpam Rajita Devi na lup asiga wakhal taminagadabani amasung lebak miyamda lale hajagadabani matung tabada mahana tawriba higai wagi lisatka pangthak oiraba thabak thoram sing asi makha tana chatharakpu taragadi ahakpu cherak pigani amasung mahakka chaminariba singsu section layo haibagi section wafam su thamlakle. Ngasi numijungba matung governor AK Bala Imphal da halaklagani awatpa minister sing hapsinbagi wafam di sek mok laudri hairi. Thasui kun kamanga da Delhi kidamak Imphal thadukiba governor Ajay Kumar Bala ngasi namijungba matung pung 12:09 tarakpada Imphal da thunglargane adu moina mamang thagi marigi numidang waramda Chief Minister Yumnam Khemchana luchingba anobalengak leng khrabasu wat horiba minister sing hapsinbagi wasak loba thoronggi matangda de lok baban da sek mok laudre. Delhi kidamak Imphal thadukiba governor na ngasi hodokadaba Nagaland Legislative Assembly ki sahi asigi ahanba mifamda mahana state adugi governor su oirbanina address piram laba matung Kohima da laiba Assam Rifles ki helipad tagi namijungba pung 12:15 tarakpada helicopter na Imphal ki damak lakadabane. Governor na namijungba matung pung 12:19 tarakpada Kangla ki helipad ta thunglagani hairi. Governor ki khongsa asigi manungsanna Nahan Home Minister Amit Shah ga unaduna Manipur gi haujuk oiriba phibam sangi matang da kumna wari sana khrabasu Manipur gi ano balenga asigi wat hauriba minister sing hapsin bagi matang da de nahan mahana Home Minister unakhibu phawbada di union lenga ki maikai dagi nakhai sengbo wafam phongdora khidre hairi. Maramasina tha asigi ahum da Imphal da halakna ba thorang toramba governor na nomangan khallaga
ngasi Nagaland ki Imphal da halakadaba oirabasu mahak halakpaga panthadana awatpa minister sing hapsinbagi wafam leitre panba yabdi Chief Minister Y Khemchana pham ase puraklaba matung ahanba oina thasi kunmathoi da Delhi da satuna Prime Minister Narendra Modi yauna maruiba Union Minister sing amasung BJP ki National President Nitin Nabin amade General Secretary Organization BL Santos ko phawba unarakrabasu awatpa minister sing hapsinduna mahak ke Lengak Saukto Halaklaga, Minister Singna Puga portfolio sing Yantopogi Matang the Lekai Tarakidabane, Adobu Minister na Delegate Infal Tadok Tringi Mangoina Tasi Kunda, Lok Baban the Lak to the Governor go Unaram Kribane Hade. US Israel Gilanda, Iran Supreme Leader, Sip Ayatollah Khamenei Sire AR Interim Supreme Leader Chakhre, US Israel na Hat Kiba, Miwisani Hen Krehade. Thangzunumit ki ayukta ki chatharakiba strike ta Iranian Supreme Leader Ayatollah Ali Khamenei chakhre Khamenei sibi ki wafam ase US ki President Donald Trump na youth social account ta lauthorakarba matungta Pakistan Iraq amasung India ki saruk kharada yaningdaba phongdokna khre Donald Trump na Khamenei sikre na lauthokraba tungda Iran na Ayatollah amasung mahaki machanupi masunupi mamonupi amasung mayanupa US amasung Israeli strike aduda laikide hana lauthokre Mahak laikidabada Iran da laibak sinba thungna numit nipuni sumna awaba phongdokpa haukhre Khamenei ga loinana IRGC ki commander Iran ki defense minister amasung atai official singsu US Israel strike aduda hat ki hade thangju numit gi chatharakiba Iran ki tongan ba province Kungamari da chatharakiba strike ta yamdrabada miyoi shani ga sumna ama hat khre haina Iranian media na report tawri chathakiba attack sing aduda Israel na Iran ki school ani da landaki amasung yamdrabada miyoi sama ga sumna nipan hat ki amasung atopa ani na Tehran ta laibe school amada chathakiba attack ta laikidabani haire nakala maromda Ayatollah Ali Khamenei bu US amasung Israel strike ta hat ki badagi United States manung da yauna malem gi mafam kya da yaning da ba phongdok pagalona Iran da numit ni phuni awaba phongdokani haina laukthok kiba marakta Ayatollah Ali Reza Arafibu Iran gi anoba interim supreme leader oina hap khraina state kamari lainaba ISNN news agency na report tawkhre Nakala moromda Home Ministry na state singda mikum nahum singna laina ba khangan khre America na Israel ga khusam naduna Iran da akan ba air strike sa thaduna Iran gi supreme leader Ayatollah Ali Khamenei hat ki ba thodok pu yaning da ba phongdok tuna tongan ba mafam da miyam hubna thoraklaga protest taw ba horok padagi Ministry of Home Affairs ki maikai dagi state singda mikum nahum singna laina ba khangan khre hari pawge agency singna ngarang numidang torok report singi matugina USA masung Israel na Iran da akan ba attack sa tharakpo bu yaning da Phongdoktuna Uttar Pradesh, Jammu and Kashmir, Ladakh, Karnataka amasung Delhi na singba mafam singda Muslim singi Shia phurupki miyoi singna masing yamna thoraktuna protest tawba haurakle hari maramasidagi Home Ministry gi maikai digi leba asigi state singi Chief Secretary singna amasung Director General of Police singda pamdaba thodok sing thohalaktana ba akan ba section thorang lokhatna ba khangan kibani hari Nakalamurumda Strait of Hormuz Indian crew member taramanga yaba oil tanker da Iran na attack sa tharakre hari US amadi Israel gi strike the Iran gi supreme leader Ayatollah Khamenei sikro matung Iran na angamba thak ta laman khumna bo honarakpada Oman gi samudra khungban gi chathok laga leiba Strait of Hormuz haina khangna ba mafam amata phau tuna chatna ba hona ba oil tanker amada Iran gi missile singna akai toy thon khreadi Palau gi phiral theppa oil tanker aduda Indian crew member tarama yauki haidi hauji ki oina di oil tanker asigi crew member singda aso open yawra haibagi pau di phangbangamdre mari leinaba authority singna rescue operation sa thaba haukhre amasung Middle East da oirakliba phiba masina mafam asida phawduna satkadaba oil tanker singda chauna khudongsa do mayona halakpuna maram oiraga lakadoriba cheol asida crude oil gi mamal khanghaudana hengalakpasu yai haire panba yabda US natraga topoleba amana attack toroklabdi Strait of Hormuz asi thinjingani haina Iran na phongdokhiba laikhabani IED Pokhaibda Cobra gi Assistant Commandant Sokle Hairi Jharkhand gi West Singhabum District ta ngarang IED ama pokhairakpada gi Central Reserve Police Force CRPF ki akhanaba Union ama oriba Cobra gi Assistant Commandant ama Sokle haina Senior Police Official amana phongdokhre officials dugi matungina West Singhabum District ki Saranda Forest Security Force na operation sa tharingai de lona athingba thamkraba Maoist na phumlamba improvised explosive device IED du pokhairakhibani West Singhabum gi Superintendent of Police Amit Renuna PTI da high ki pokhaibu da CRPF Cobra unit ki assistant commandant ama sokhe soglaba officer du helicopter na state gi konung Ranchi da leba hospital amada
ꯄꯨꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯦꯁꯄꯤꯅ ꯍꯥꯏꯈꯤ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯑꯦꯔꯤꯌꯥꯗꯨꯗ ꯑꯣꯄꯔꯦꯁꯟ ꯃꯈꯥ ꯇꯥꯅ ꯀꯟꯈꯠꯂꯦ ꯄꯟꯕ ꯌꯥꯕꯗꯤ ꯋꯦꯁ ꯁꯤꯡꯍꯕꯨꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯑꯃꯁꯨꯡ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯁꯤꯡꯅ ꯃꯥꯑꯣꯏꯁꯤꯡꯅ IEDꯁꯤꯡ ꯐꯨꯝꯂꯝꯕ ꯑꯃꯁꯨꯡ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯄ ꯎꯕ ꯐꯪꯂꯤꯕꯅꯤ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯀꯩꯊꯦꯜꯗ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯃꯤ 25 ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯃꯥꯛꯋꯦ ꯂꯝꯗꯝꯒꯤ ꯀꯔꯕꯥꯔ ꯇꯧꯅꯕ ꯖꯪꯁꯟ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒꯤ ꯖꯦꯠꯁꯤꯡꯅ ꯑꯀꯟꯕ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗ ꯃꯤ 25 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 10 ꯍꯦꯟꯅ ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ ꯑꯦꯇꯦꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯣ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯏꯊꯅꯤꯛ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯃꯤꯟꯗꯟ ꯇꯥꯎꯟꯁꯤꯞꯀꯤ ꯄꯥꯌꯣꯡ ꯈꯨꯡꯒꯪ ꯃꯅꯥꯛꯇ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯑꯅꯤꯔꯛ ꯇꯧꯔꯛꯈꯤ ꯍꯥꯏꯔꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯅꯤꯈꯛꯅ ꯇ꯭ꯔꯦꯗꯤꯡ ꯄꯣꯏꯟꯠ ꯑꯃꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ 25 ꯍꯥꯠꯈꯤ ꯑꯦꯇꯦꯛ ꯑꯗꯨꯗ ꯒꯥꯔꯤ 13 ꯃꯩ ꯆꯥꯛꯈꯤ ꯍꯥꯏꯔꯤ UAEꯗ ꯆꯠꯊꯔꯛꯈꯤꯕ ꯏꯔꯥꯟꯒꯤ ꯏꯁꯇ꯭ꯔꯥꯏꯛꯇ ꯁꯣꯛꯈꯤꯕ 59ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯃꯆꯥꯁꯨ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯑꯥꯔꯕ ꯏꯃꯤꯔꯦꯠꯁꯇ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯏꯔꯥꯅꯤꯌꯟ ꯃꯤꯂꯤꯇꯔꯤꯅ ꯆꯠꯊꯔꯛꯈꯤꯕ ꯏꯁꯇ꯭ꯔꯥꯏꯛꯁꯤꯡꯗ ꯁꯣꯛꯈꯤꯕ ꯃꯤ 59ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃ ꯌꯥꯎꯔꯦ ꯃꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯗꯨ UAEꯅ ꯄꯤꯔꯛꯈ꯭ꯔꯦ ꯑꯕꯨ ꯙꯥꯕꯤꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯅ ꯍꯥꯏ ꯁꯣꯛꯂꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯏꯀꯠꯅꯔꯤ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯦ ꯍꯧꯖꯤꯛꯇꯤ ꯁꯣꯛꯂꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯃꯉꯣꯟꯗ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯄꯨꯝꯅꯃꯛ ꯄꯤꯔꯤ ꯍꯥꯏꯅ ꯃꯤꯁꯟ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯥꯏꯈꯤ UAE ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏ ꯏꯔꯥꯟꯒꯤ ꯏꯁꯇ꯭ꯔꯥꯏꯛꯁꯤꯡ ꯑꯗꯨꯗ ꯃꯤ 3 ꯁꯤꯈꯤ ꯑꯗꯨꯒ 59ꯅ ꯈꯔ ꯁꯣꯛꯈꯤ ꯏꯔꯥꯟꯅ ꯏꯖꯔꯦꯂꯤ ꯑꯃꯁꯨꯡ ꯒꯜꯐ ꯂꯩꯕꯥꯛ ꯀꯌꯥꯗ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯃꯤꯂꯤꯇꯔꯤ ꯕꯦꯁꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯈꯤ ꯃꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯅꯍꯥꯟ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯦꯇꯦꯛ ꯇꯧꯔꯨꯕꯒꯤ ꯈꯨꯠ ꯍꯜꯂꯛꯈꯤꯕꯅꯤ ꯇꯦꯍꯔꯥꯟꯅ ꯉꯔꯥꯡ ꯑꯉꯟꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯂꯥ ꯑꯂꯤ ꯈꯥꯃꯦꯅꯦ ꯏꯖꯔꯦꯜ US ꯁꯇ꯭ꯔꯥꯏꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯇꯨꯡ ꯏꯔꯥꯟꯒꯤ ꯈꯨꯠ ꯍꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯈꯤ UAE ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯨꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ 165 ꯀ꯭ꯔꯨꯖ ꯃꯤꯁꯥꯏꯜ 2 ꯑꯃꯁꯨꯡ ꯗ꯭ꯔꯣꯟ 991 ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯅꯤ ꯅꯦꯄꯥꯂꯤ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯆꯥ ꯄꯨꯟꯅ 3 ꯁꯤꯈꯤ ꯑꯃꯁꯨꯡ ꯏꯃꯤꯔꯦꯇꯤ ꯏꯖꯤꯞꯁꯤꯌꯥꯟ ꯏꯊꯤꯑꯣꯄꯤꯌꯥꯟ ꯐꯤꯂꯤꯄꯤꯅꯣ ꯄꯥꯀꯤꯁꯇꯥꯅꯤ ꯏꯔꯥꯅꯤꯌꯥꯟ ꯏꯟꯗꯤꯌꯥꯟ ꯕꯪꯒ꯭ꯂꯥꯗꯦꯁ ꯁ꯭ꯔꯤ ꯂꯪꯀꯥꯟ ꯑꯖꯔꯕꯩꯖꯥꯅꯤ ꯌꯦꯃꯦꯅꯤ ꯎꯒꯥꯟꯗꯥ ꯑꯦꯔꯤꯇ꯭ꯔꯤꯌꯥꯟ ꯂꯦꯕꯥꯅꯤꯁ ꯑꯃꯁꯨꯡ ꯑꯐꯒꯥꯟ ꯃꯆꯥ ꯌꯥꯎꯅ ꯄꯨꯟꯅ ꯃꯤ 59 ꯁꯣꯛꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯃꯤꯗꯜ ꯏꯁꯇ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯦꯕꯥꯅꯟꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯅ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯅꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯑꯃꯗꯤ ꯂꯩꯔꯤꯕ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯑꯦꯃꯔꯖꯦꯟꯁꯤ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔꯁꯤꯡ ꯉꯥꯛꯅ ꯆꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯁꯥꯎꯗꯤ ꯄ꯭ꯔꯤꯟꯁ ꯁꯜꯃꯥꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃ ꯊꯣꯛꯂꯛꯈ꯭ꯔꯦ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁ ꯃꯣꯍꯝꯃꯗ ꯕꯤꯟ ꯁꯜꯃꯥꯟꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈꯤ ꯍꯥꯏꯅ NDTVꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯇꯛꯁꯤꯟꯅꯔꯛꯈ꯭ꯔꯕꯁꯨ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯇ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕ ꯇꯛꯁꯤꯟꯈꯤ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯝꯕꯤꯁꯟꯁꯤꯡꯕꯨ ꯃꯥꯌꯣꯛꯅꯅꯕ ꯑꯄꯨꯟꯕ ꯂꯥꯟꯗꯥ ꯆꯠꯊꯕꯒꯤ ꯃꯇꯥꯡꯗꯁꯨ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜꯗ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯕ ꯌꯥꯎꯅ ꯃꯤꯁꯥꯏꯜ ꯁꯇ꯭ꯔꯥꯏꯛꯁꯤꯡ ꯇꯦꯍꯔꯥꯟꯒꯤ ꯀꯃꯥꯟꯗ ꯁꯦꯟꯇꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁꯤꯇꯤꯁꯤꯡꯗ ꯂꯥꯟꯗꯥꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ US ꯑꯃꯁꯨꯡꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈꯤꯕꯒꯤ ꯑꯇꯣꯞꯄ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗ ꯅꯈꯣꯏꯒꯤ ꯂꯩꯉꯥꯛ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯍꯔꯥꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯊꯥꯗꯣꯛꯅꯕ ꯇꯛꯁꯤꯜꯂꯨ ꯍꯥꯏꯅ ꯏꯔꯥꯟꯒꯤ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ